Mangkhraba natraga hukhraba phone asi police na kamyna thirakpagi madudi ai hairake kamyna no haibado kaino haiba matamda aikoi mayamna khangnari madudi mobile phone gi manungda IMEI number ama yawi haina amasung masi phone khudingi tongan ba number oi aduna police na mangkhraba phone adu thinabagi damakta ahanbada madugi IMEI number adu telecom company sing haibadi Airtel Vodafone Jio asida pigani aduga telecom company sing na madugi IMEI number adu surveillance ta thamkigani madugi matungda kanagumana phone aduda sim hapchinba matamda mana habliba sim gi company aduda miyoi adugi location adu lakani prithvi gi karamba mafamda phone adu active oiribagi haina adugo prithvi asidi yamna sawi aduga police na karamna hukhraba phone adugi chapchaba mafam adu khanglibano adu masigi paukhumdi phone gi manungda GPS kauba hardware ama yauri maduna phone gi chapchaba mafam adu taklagi aduna police na direct phone huran ba adudagi phone adu laukhalakpa amasung huran ba adu phaba ngamni